naha ahalsingna maitik leibung phampham oiba mapham ama khun adugi nongpok thangba lamlong ahum phangba maphamgi Nong hek nganbaga makhoi ahumna hongnaraduna arikpa ina khunbagi mayum
ꯇꯔꯥꯃꯨꯛꯇꯤ ꯁꯨꯔꯝꯅꯤꯅ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯈꯨꯔꯥ ꯄꯨꯟꯅ 60ꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯍꯣꯏ ꯐꯔꯦ ꯁꯦ ꯃꯤ ꯂꯥꯛꯅꯔꯅꯤ, ꯂꯨꯄꯥ ꯈꯧꯖꯥꯎ ꯋꯥꯠꯍꯧꯕ 2 ꯄꯨꯖꯈ꯭ꯔꯣ ꯑꯗꯨꯒ ꯊꯨꯅ ꯆꯠꯅꯈ꯭ꯔꯣ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯅ ꯈꯨꯔꯥ ꯂꯨꯄꯥ ꯈꯧꯖꯥꯎꯗꯤ ꯄꯨꯔꯅꯤ, ꯑꯗꯨꯕꯨ ꯈꯨꯔꯥ ꯁꯅꯥꯁꯤ ꯃꯤ ꯑꯇꯣꯞꯄꯅꯒ ꯈꯪꯈ꯭ꯔꯗꯤ ꯃꯤꯅꯒ ꯐꯠꯇꯕꯅꯦ, ꯈꯨꯔꯥꯒ ꯏꯟꯗꯣꯟꯒ ꯍꯥꯠꯇꯣꯛꯂꯝꯂꯒ ꯄꯨꯈ꯭ꯔꯗꯤ ꯀꯝꯗꯧ?